Very warm afternoon. Ngasigi mirol sida koi nationalism si kya wangi leibra leitaba taxi kasi watanarak pa konarak pa drug ta yuda nisada adagi itak ta irang itang taw dung lakpa dung sum fil torok adagi sugumba ma remind to hon ma thok ko si kya wana lebak si kalak pano kya wana lebak si semak pano ipai busina kya satina koi bu sacrifice torok ke kya tender ke gaisi ngasigi mirol da haifetang fil to hon ma spread to ma thok ta brain khalaka na ne romi se no mai ko ni romi ung tlawa 2022 exact ay numit tarik tu dika romi ay ismay na mo kapame nang yara gadi nang di pichibi ya phaw nang ja nang ni naming sulay nang ngamni khalle yam na masiam do tabi ta sing mudi ahan bada koina khanna basi hujik su film oina puthok pani hujik su sigisi ay yam thagale history channel da basi koina phongbiu masiam da tawba ya gadra na koigi department gi adagi leiba mayam taknar pakanda hujikti yam ngai bauna sigi film sima athuba matamda history channel da utpirage ko yare na mo ya pir khare moi o history channel loin urani si thara masi moi su pa utpi ya de aduna ma si sima ko ya choba pot am gorani aduga sigi mathangda aina khalli si je ko khalli sima film se seng na ma putok eng khalli sigi film se ko hol da ge ka pa sidi hol da ge ka pa de history channel du yeng goi ni na hol da ge ka pa ba amaga film mama ai romi da haibni simaga puthok yana khalle kari gino haiba kana ai na sai jab ngasi gi mirol amadi lakada ba da mirol da khogi nationalism ki pot kitang with kari haisa with discipline ai khoi si society si kamai tor ke ga si khalla kana section jana ba adu ai khoi gi si waro binu ko ai khoi da record ya mwali ai bu wali ai khoi gi record keeper leite fajana history fajana book fajaba thokriba mayam sigi ngasigi mirol da fajana khangan be aba lakada ba mirol da fajana khangan be aba posi leidi lei khara wat pada mo tawe aduna ji koi manipur no your manipur na koi som tha ba koi jene jiki gi ma kanagi tribe masing geographical factors kari loine yoba ma koi ji 21st Statehood Day January da koi puthong na batawi ai basing khara watpa aduga haugi basing si ngasi gi miron da remind to honba tawon da badi yada ba aduga mayam se sum bakam si khul tor podigi masigi posela pane aduna 1891 Anglo Manipuri War se da ngasagi ya maroi da teken energy laira thanga laira to Maharaj Kulachandra gi magi lowi role se was let the people know it was ayam khangnade ai na sum khanjabani ko adobo ai hai se akhoi di kaisu khangbana de sum nagi sum khara mayam gi khoinga khojang but historically madu gi document data mayam di loina hai ri ba mang da phambi ri ba oja sing akhang hai mayam department gi je se khoi se subja ho shor me aduna phajana tana birkana hosiki sem siga samana ba Anglo Manipuri War gi simas yam thun romi da ai na nai su romi hairabani maduma sembiro maduga loina sigi sai tare khunda pagi sidi film oina paisa khara sangani samsuno paisa di tala phange but sigi lanse ai boina thamaudraba anam boina thamaudraba adu je koi mangini ayam record koi government hoji digitization tawre even library ngasi mak ai lauthokrabni library akoi central library si yam phajaba mongda koi international standard da satra mayam si laaga like phajaba yaba floor tawrukanda space phajana pirakanda like phajana thamakanda tawbugi ai ngasi saba horani na ngasi lauthokchanbani aduna asoiba aranba kedogo mayam lerambe yai but adu romi I really appreciate nana yamna madi brahma daga salurne 22 irang he tawdinge mang 2022 irang khaga leire brahma da even then ma akoina si wari si sa matu ma brahma daga satana thang adu yengurumne brahma gi thang adigi ada pego adu tawba ga do yam kanna nangi kanna hona bi du gi ai thagale